Basuna, aina nang oiramadi nang karamadi decision larumgani. Tomtin na mamangda layriba teacup to sip ama thaklaga aina nang oiramladi kamongi life and work principle karino haiba khangdokani. Trustworthy oiradi makoiga cooperate tawgani. Business punna tawminarasu pros and cons khangna tawgani. Khudam oina Benjamin ga nanga thabak tawminare haina khalo. Nangna thabak tawbada kana amatana helakpa ngamloi. Kamon ga punna tawradi administrative and non-administrative matter kayada ngayoknaba ngamgani. Tomtin na makha tarami nangna haiba thajaba thajadabagi wahangdudi aina nang oiramladi priority oina lawramgani. Government na semkraba agreement and law kaya marum laikhrabane. Adubu aidi real estate ki maramda kaishu khangdabanina manungi oiba thabakdadi analyze tawba hairoi. Aina harise business ama hektagine. Basusu yamna munna tari. Tomtin, you are right. Nang business minded chen mamine. Basuna atangba secret cartoon ani puthoraktuna Tomtin dapi. Nang secret sijine haiba ai khange. Ai churup tha ikhanba marup amana pirakpane. Ai thakte. Nangi damo purakpane. Mayam purakpa yabane. Airport ta check tawbada pharak dani na tawbane. Mr. Baso, thank you. Nang si lerakpada paisa yam tingamani. Lerakuna tiye, free de birakpane. Baso na cigar box ama puthoraktuna Tomtin da amuk bi. Tomtin na ai tobacco di sizina diye. Oh, adudi cigarette oina sizinaro. Baso na cigar do chamduna athaba maikhu do hontorai aduga. Tomtin, ai di Benjamin amasung kamon gumba mi kaya thengnare. Aina pamba gun khara lei. Madu makhoida yawdrabadi ai makhoiga cooperate tawroi. Nangna hairaklamdrabadi ai atopa company amaga nahana thabakse horamlani. Nangna masi makhoidadi haiba yade ko. Hoi, hairui. Tomtin gi phone da ring lai. Benjamin na. Tomtin, ai kamon galak minare. Ngahan akhoina punkiba mafamduda. Tomtin ga basuga gari amada punna lakminari. Gari manungdo Tomtin na WhatsApp ta changi. Classmate amana Tomtin bu panduna chairami. Classmate adu ikon kon da lakiba makhoi ani gi maraktagi amani. Maming na Leo kawi. Leo na Tomtin se demand yamna sawi waro. Ekhoi bu matham kuina nga helaga thame. Mahaki mahud Thai bastard ama oina thare. Yamna sauna mahakna atopa message amagasu tharaklami. Tomtin se mahaki classmate bu karamno welcome tawbani haiba khangde. Boss ki mahongda miga thara adana. Group to the message mayam ama thanaramado mahaki message ani tharakpadagi tuminna loina leinarami. Tomtin na kamaina explain tawsige khalingai Stella na message ama su tharai. Tomtin do aikhoi di lawbala e. Mahak athubagi oina chattaba yadaba thabak lebaki chatkibane. Aduna nangbu pick up tawba laktaba oiramgani. Jinsa Tomtin bu thagatpa oina message irai. Jingna yam haisingna topic to amada hongtorai. Mafam sida lakpada kari experience phange. Group member kharasu active oiraktuna chat tawnarai. Tomtin reply amata piramdana beg hali. Basuna Tomtin kanana no nangonda ngangloido lawba laktina sorry ra. Basu su text message to khara uhobagi hangnaklibani. Tomtin na kashu khalunuda aina hana makoida soidana ngairamgani haikiba. Adubu matam se pharak taredana. Classmate ama khaktana complain tawrakpane. Aina la ise matam yamna chade. Nangonda hana hairamgadabane. Nakhoi classmate sing punbada aina yam yetle. Makhoidi puningma matamda amuk punba yaye. Business ki khudong chabadi anirak suna laoi. Aishu sine hena lui khanbagi lakline. Horendi yam kuina pulagumse. Kharangana halaga nangshu makhoiga amuk pulo. Adu Tomtin ngasai airport ta aiga unakibada nangi classmate singi marakta masak yamna phajaba nupi ma yawe. Nanga kari mari thoknage. Tomtin chamamna na kaino
Kaino nang hangise? Basuna, nang aibudi lana lawgano. Mahakna nangonda yengkiba mityengdo. Mayamdagi khara tongale. Aina sunangonda hana haikridune. Aidi migi accurate vision lay haina. Tomtin suning singlai. Stella na mangonda toina yenglakpado. Wa nganglakpadaso dokmi tawbado. Adobo mahakna di kariso ahenba wakan khanchilude. Matam kuina unarudrapa matung amuk unabada chumna harauba oiramgani khallubani. Basuna aidi nangonda yawriba gunse yam kalakje. Aina naha oiringaida parents ka saunabadagi yamna toina yum thadоклага chatki. Ngasi phawba aibu prodigal san haina kaunare. Aina nang oiramlabadi ai nupi mayam koiramgani. Mr. Baswa, nang phagi tawrakano. Nangna thagalida khare henmale. Hajina banati aina haise. Nangonda nupi gi pukning jingsinba ngambagi gun ama yawriye. Namitta awaba mabagi mami darabaso vitality amasung wildness ti lengdada lay. Smart oiba nupi kaktana nangi potential khangba ngame. Amaromda hairagadi nangdi inakhunba nupina yamna pamnagani. Tomthinna hojik janariba train asidadi pumnamak paisagi makha pole. Paisabo pairadi apamba nupidi lawba ngamgani. Warisina kharana thairaga thamlaga nangonda yamna sensitive oiba wahang amata hange. Hoi, hango. Tomthinna nongma nangna ingonda lupa lakh tara pige haiki. Aina matamduda lawkide. Matam khara lairaga aina nangonda call amuk tawraktuna aigi imanabana nanga business tawminaba pame hairakibada nang fatana khanbra. Haibadi sigumba kanaba lawnabagidamag aina nangi paisadu lawkidabani khanbra. Basu Tomthinda haifet yengnaga makhol hauna nokthorei. Tomthin, aishu segna khungge. Ai tasengna nangonda chingnaba phawki. Nangmo investigate tawnaba mi phawba thadoki. Ai hojiktada ikaire. Aise isana isabu thajadabana mibusu thajaba ngamde. Nangsu thajakhide. Nang aibu ngakpiba ngamgadra. Aina nang oiramlabaso chapmanana tawramgadiye. Business ki partner oidoriba midugi history thigatpada kariso kaiba laite. Tomthin su khangi Kamon Benjamin amasung nachagi maramda basuna thigatlamgani haiba. Makhoi ani tumina leinakhraba matung Tomthin Stella gi minoktu ningsinglai. Stella na mangonda yenglaga noklakhibado madu khaluraga Olivia bu ningsinglai. Olivia ga mahak ka phamduna leiringai Lily ga logan ga lakminakhibado mitmangda urai. Numituda Lily gi chamjaba matawdu uraga mahakna Mary da propose tawkhiba numittu ningsinglai. Mary na mahakbu makhut paiduna puraga ahangba lamhang amada hundoklami. Lambi lamang na duna koi chatlingai awangba amadagi mahak tarakhi. Mamit usinduna ahang mamalangda tawduna leiringai januna mahakki masada konpiduna mafam amada amuk leirami. Tomthin wakhal khalambadagi machin thokna janu basuna ngasagi nupido janu gobra. Ha nate aidi wakhal amada tawduna leirure. Basu nokli makhoina lakliba address tu yawraklami. Benjamin Kamon amasung nacha makhoi ahumak leirami. Makhoi masen business tu gi maramda kupna wa khanari. Maru oina capital investment amasung share gi matangdani. Tomthin di basuna Manipuri londa hairakpaduda thai marolda handokli. Numittu gi oina hainagadaba wa loiraba matung pung 8 helakle. Basuna Tomthin ni classmate kharaso Manipurdagi ngasi lae. Makhoina mahakbu ngaiduna leiramlani. Hannaba tawrage ngasigide. Tomthin na thoklakpada Benjamin na Tomthin nangi classmate lae haido makhoina koiba chatnaba ai gari ma pirake. Yaniye ai hana Toyota ma waisilure. Sigumbagi matangdadi bupasi Tomthinda yamna kanai. Basuga makhoi ani punna amuk hanminarai. Gari manungda basuna Tomthin nangi marupsingdo kaida lai hangudana. Hotel dadi liramdo mande. Makhoina laiba mafamda nangbu thilamage. Tomthin na jinda call tawi adubu pairakte. WhatsApp group ta anawba message lairambado changduna pai. Group to the photo mayama mathagalami. Khwaidagi aroiba oiba photo singdo bar manungda namba photo ngakta oirami.
Photo-singduda stage mathakta female amasung female performers kaya amasu uri. Tomthinna photo da uraga karamba barno haiba ngamde. Basugi driver duda hangami. Driver duna khangi hairami. Basuna Tomthin ngasai kamona nangi share hingatnaba haibada nangla yadrido kaigino. Aigi oinadi 5% do yamale. Aidi paisa yamna invest tawbusu ngamloi. Leirabasu pamde. Aina mayam phangnadi nakhoida amuk hantharakani. 2% sina aigidi ina boire. Hayeng konagidi khangde. Tomthin nangna nangi marup singbo affection, righteousness, generosity oina loinabada kaisu kaide. Adubu business manungdadi madu yade. Angamba setatnagadabane. Yariba makai profit tanaba honagadabane. Paisa pamdaba mida businessman natrabane. Mai pakpusu wagani. Tomthinna mai pakwa paktabadi khangde. Aigi oinadi business manungda oirasu, imanaba punbada oirasu, isana isabu thajakadabani haiba principle sina khwaidagi maru oi haina lawe. Aduna nangi mone mai pakpa businessman ama oigi hairabadi angamba thakta interest pangbasi khaktane. Makhoi ani marai yetnabagi matang yauraktaure khangbadagi Tomthinna aigi classmate singdo hojik bar da drinks thaklaga ladyboy gi so yenglaga leiriye. Akhoi ani su chatlaga drinks thaksira. Aidi naha so oidrabanina adugumba party ti yawningdre. Makhoi gi exciting episode du yengbada heart attack tawrukta male. Nangoina dum enjoy tawruro. Hoi hayeng akhoi ani dinner amuk tawse. Aidi mafam se familiar oidribanina nangna khara ta'o. Minute kun muk leiraba matung tongana leiba bar amada yawraklami. Tomthin leihoraba matung bar dugi maming du yengi. Karigino makhoina asuk yamna lapa bar da chatlisiba. Makhagi kaduda mi khara khak party tawrami. Makhoina photo thagalaklidudi mathaki floor dagi ni haiba khangi. Tomthin the second floor gi thongdu hek hangthokpaga nupi gi perfume manam amasung yunam nami. Kaduda purple ga red machugi neon light kaya sa thali. Ball of jazz figure kaya na pole dance tawri. Nupara nupira haibadi khangde. Nupi na nokpagi makhol amasung glass year tawnabagi makhol so tatana tari. Tomthin na ihan hana corner amada Stella na phamlaga leibadu ui. Mathang makhoi mapal bud amada phambadu loina urai. Makhoi mapal gi manungda manga di nupani mari na nupini. Stella na su Tomthin bu ure. Tomthin sida lao haina kausilai. Stella na mahaki nakanda sit ama hanghanduna Tomthin bu famhali. Leona wow akhoi gi hero laidana. Nangi business tubu kamai tawrage crore kaya talage. Tomthin pukning phathaduna ai thengna lai haiduna sawgano. Ngasai nakhoi ani lawba lakti haina su sawgano. Chattaba yadaba thabak ama leibagine. Buttugi phamnaba sariba design do mi tara phambada khare chili. Tomthin su Stella ga thangnana phambanina Stella gi pambomda thengkini haina chaptingna lengna phamli. Nakanda phamliba mamanabaduna lenglakpada Stella gi pambomda thengki. Stella kari so hairakte. Tomthin gini haina beer glass ama Stella na pirai. Stella masak yamna phajarabaso matamsigi irangda kharadi yaujabini haiba Tomthin na khangi. Mahakna glass tu pirakpada mahaki pambom amadi masana Tomthin da thengmudu kari so haide. Nakan amada Leona Tomthin nangdi thengna lakpanina nasana yana aikhoina piba punishment lawba tabane. Glass ahum thakchilo. Leo ga lakminarakpa aduna thakadabane. Masi aikhoi gi rule ne. Beer glass ahumga wine glass ahumga thakadabane. Tomthin de jail da laitringai dagi yu thaklaka adum laklabanina wine glass ama thakchinba loibaga Stella na amuk hairi. Aroiba glass tu thaklamdaida aina graduation loibadagi nakhoiga sumaina punbase ngasina ahanbane. Mayamda toast tawri. Hairaga thakchili. Leona yamna usittana aikhoidi adum pule. Nangdi jail da laikrabanina yawba ngamkidre. Stella sauna Leo kaino nangna ngali do. Aina haido kai lalage.
Stella khon kalapna taning de tumi leyo Leo gi nakanda phamliba mamana baduna themjili lamngan bana so themjili tomthin thamoida kham thengna soklabani kari sukhandaba saduna wine glass amaga masana hijari Leo na haiba chome ai jel da lairingai da nakhoi ga punba phanghaudre ngasi dagi nakhoi gi party da ai adum yawradabane amuka tos tawduna wine du thakchali matamdu da foreigner ama laklaga nonthaduna Stella da wa khara ngangbudu tomthinna ui tomthinna pulap tahaudrabaso asomna haibadi tahawi Miss, you are very beautiful. Let me buy you a drink. Tomthin sumahakna Thailand da ahanba lakpa numitta kophamna haikiba mafam ama ningsingna madudi Thailand nupi singsi foreigner na kaisu usite makoina ahaiba pumnamak yagani haina khali adu ningsingluraga tomthin saudi sauninglabani wakhalda aiga yauraga aikhoi nupa tarukni lairise kaya usitrino lairiba atai duso foreigner gi matawdu uraga tomina loina leinaki blond foreigner khara su changsilai tomthin sumakhoi bu khamde Stella na yabra yadabra haibadu yengba pami foreigner singdu handsome oi haina Stella na yaradi tomthin kari su tawri khali Stella na yamna tapna English ta aina khoibu kanano haiba khangde nakhoi ga drink sakminaba ai ngamloi foreigner nupa du su chalamde makhata na Stella bu themli nasagam phajaye aikhoi ani khangnase dangi drink su leibige tomthin hagot ke tawbaga Leo na broken English ta foreigner get out no disturb foreigner aduna Leo da onsenduna machin thiriga chairami Leo fingna hogalaktuna foreigner nupa doga chest tu thengnaduna mamit khana yengnei Jin amasong lairiba nupa ahum du su hogalaktuna Leo bu khami tomthin de kari sumong hadana makhoi masing kayano haina yengnaga lairi kachindagi tetu hakpa nupa amana makhoina launabadu taraga makhada chenthaki tomthin de mi ko bachatkhrini haiba khangle foreigner nupa dogi maningda makhoi ani su lairi makhoi ahumak masa ma u phaba ngangtani Leo ga lamba paba yaroi haiba khangi Stella su hogatuna Leo tapthako makhoi ga manaruno jengna Stella bu changselunu haina khami Leo na nangona mahakna tawrida ayaninge aingoda ga machin thira atana ngasidi mahak bu haladabane foreigner singse loina hatkadabane masa maksu foreigner ni haibadi khangjade tomthinda amuk onsinduna tomthin nangbu asiba miro nangna chapyungnaga leplaga leitu kaigino nang makhoisi yam kibra tomthinda pakhum pibagi mahutta yamna thona phone puthoraktuna bupa da call tawi bupa nang bright bar do masa khangbra khange kaidorage bar du ki second floor da ai leiri kudong thi bakara ta dawre nang amukta yamna thona lao nang kaidorage tomthin nang na pukhiba driver du de ai hojek ai gi classmate ka leiri mahakti aina halan khrabane tomthin ai lage bar du da bera ka ba nuts khara leibane yariba makai ai lak chfawa nang khanadana ba tawramo tomthin na makhoibu hana masak khangbra hangge tawbuga phone du pupana yamna thuna kakhi makhoina masa phana yamne pharabaso aigi samana ama hek solakpada makhoi ama talemna tharoi tomthin na pakhum khumlaktabaduda Leo sauna tomthin nang yamna kiradi mafam se thatoktuna chakro makhoi ahum khaktadi aikhoi manga da dum phuge tomthin wa ngangde tapna hogalaktuna Stella amasung jengbo makhut paiduna chinglaga but amada phamhali tomthin na nupi singduda karigumba khadaraklabadi nakhoi asigi amamba kachinsida changlaga layo tholopusu ga yade ko Stella na tomthin gi pambom da kolaga tomthin nakhoi khanagano ayam ki jaye tomthin na Stella gi mamai do paiduna se gigano aina harise munata khanarabadi kachinda changlaga layo ko tholopusu ga yade makhoi na nakhoi bu tu nama sokpa ngamloi